Bethany Diaspora Church ki nungsizaraba ichilinaw marum mapangsing Amadi series of Diaspora messages asibu online da tatana tabiriba marum mapang khuding maki maphamda Prabhu Jesu Christ gi nungsibigi salam pijari aduga loinana Ishwar mahaki thauzal amadi ingthaba adu hena ekhoi gi punsida pinabibo oisinu ngasi ekhoi gi text asi 2 Peter chapter 1 gi verse 4 asini masida ekhoi na maru oina yengadaba asi karino hairaga Ishwar gi promises sing asigi matangda ekhoi yengani ai pathok sage Manipuri gi Bible da verse 4 Pumnamak asigi mapana mahangna aikoida Henna Chaoba amasung athoiba Wasaksing pibire Wasaksing adugi mapana hakjangi phataba pambadagi thokpa taibang panda leiriba amangbadagi nanthok hauduna Ishwargi mahausagi oiba gun aduga saruk phangmin nagani Ishwargi wasak ki matangda ekhoi ngahak yenglaga pukning thogat minasi one of the most precious of gifts is the Bible Ishwargi phajakraba Mamal Yamlaba khudol kayagi marakta Bible sisu amani maramdi Bible dagi Ishwargi sastra asidagi aikoina Yamlaba Chaoba Fazaba Achumba Kaya Aikoina Tamjaba Pangzai Aduga our knowledge of God Aikoina Ishwargi Maram the Henna Kanglaba Matamda Prabhu Jesu Christ gi Maram the Henna Kangkarba Matamda Aikoigi Punsida Kari Oi Ishwargi Thauzal Amadi Ishwargi Ingthabasi Henna Aikoida Tensinbi Yamhanbi Many features are found in the scripture Ishwargi sastra di yengba matamda yamna tongan ba adugumba Ishwargi achumba mahaki Wasaksing gi maramdasu aikoina uba phangi Biblical history that leads to a deeper comprehension of life Ishwargi sastra asidagi leiba history sing wari kaya aikoina paba matamda aikoi punsigi maramda Henna Maram asi khangbangami the laws of God that instruct Ishwargi commanding Ishwargi law asi yengba matamda aikoida yamna achumba aphaba takpi basisu aikoina Ishwargi wahaidagi uba phangi aduga poetry that uplifts the soul poetical books poetry sing asi yengba matamdasu masida aikoigi thawaida Yamna kari haisira mapung phana chauna ekhoi pukning thogat pi maramdi karigino hairaga Ishwargi sastra poetry section asida yengba matamda isai yawi pathana yawi aduga Ishwargi maramda su hena kayama Ishwargi nungsiba Ishwargi thauzal gi maramda ibiba takpi basingsina ekhoi nungai halli precious promises that encourage the heart aduga loinana Yamna Mamal Yamlaba Ishwargi Wasaksing asina Mabu Thazaba Mabu Kauba Aikoigi damakta Pukning Wakal Asukimati Taugat Piba Pangai The promises of God Ishwargi Wasaksing asi they are exceedingly great That's saying na Yamna Chauraba Adugumba Ishwargi Wasaksing ni They are also wonderfully precious. Yamna angak po oina Mamal Yamba Adugumba Ishwargi Wasaksing ni. A short list of these promises were noted in 1 Peter. 1 Peter da ikoina kara ibibase uba phangi Ishwargi Wasaksing da. Ahan bada 1 Peter chapter 1 gi verse 2 gi a pa to da. We are the elect of God. Madu aikoi pathoksi 1 Peter chapter 1 gi verse 2 da smain haibani ipa Ishwargi hana khangba matung inna thawaina sengdokpi bagi mapana Jesu Christ gi yathang
innaba amasung mahaki I khikpi naba khandok labasing da thousand amasung ingthaba yamkhat sanu haye khandok labasing aikhoi asi ishorna khandok pikhrabasing aduni aduga ani subada we were sanctified by the Spirit of God. Ishor gi thawai asing baduna aikoi asi sengdok pikhraba aduni. We are sprinkled clean by the blood of Jesus Christ the Lord. Prabhu Jesu Christa gi I aduna aikoi bu khikpiraga sengdok pikhrabani. 1 Peter chapter 1 gi chapter 1 gi verse 2 si part. Aduga we have a living hope of the resurrection. 1 Peter chapter 1 verse 3. Aikoi asi ahingba asa hingat kadabagi ahingba asa laikhraba mising aduni. Aduga we have an incorruptible inheritance. Amakpa laitraba amorpa laitraba manglaroi daba adugumba lan adugi damakta aikoi asi isorna mahaki wasak asi thambikhrabani adugumba lan adu aikoi gi damakta laikhrabani phangbam thokpa. We have the power of God protecting us. 1 Peter chapter 1 verse 5. Ishor gi pangal aduna aikoi bu ngak sen biduna laibani haibasi aikoi yengba kanda ishor gi wasak asi asuk ki matik mamal yami chawi haibasi aikoi na khangma ngambani ichilinawsing. Partakers of the divine nature. Ishor mahaki divine magi nature asigi partakers saruk yamin nakraba aikoi karmhaina masi oiba yabano. Ishor gi wahai dagi matungina the salvation we have from God. Ishor da aikoi na phangba ishor na pibiba anan khubam asina maram oiraga we are born again aikoi no na pokhrabani. We are given a new heart and spirit. Now na pokraba matung inna aikoi anauba thamoi anauba adugumba spirit wakhallon thawai adu ishorna pinabirabani. We are called partakers of the divine nature. Ishor gi nature divine nature aduda aikoi ase saruk yaminarabani haibani. Aikoi gi pasta haukraba matamda haukraba punsida aikoi karmaina lerami sinful pap chenba oina aikoi lerami pap chenba haukraba punsi aduda karmaina aikoi si lerambano haiba kanda there is a sinful lust pap ki oiba apamba adu lerami there is corruption masida yengba kanda amakpa na thallaba chumdaba aranba kayana thallaba punsi adu oirami. Thank God ishor bu thagat ningai maram oi madudi karino ishor na ikoi bu kokpire ikoi bu mahak na map tawbire pardon from God aikoi ngakpi badu phanglabani kokpi badu phanghrabani cleansing from the Lord Prabhu Jesu Christa gi mapana ikoi bu sengdok pirabani. We are freed from the law of sin pap ki makhada ikoi leiramba adu ishorna ningkha tamhanbire. We have been delivered from the power of Satan. Satan mahaki pangal adudagi su ikoi bu ishorna kanbire lokthok pire haibani. We have escaped madudagi ikoi nanthokare aduna Ishor gi divine nature bu partake tawkhraba aikoi gi mathakta leiba challenge ase karino aikoi gi challenge adudi we have a new nature given to us aikoi anoba nature adu ishor gi nature adu happy khrabani pibi khrabani. This is a divine nature masi ishor gi nature aduni. We can walk in paths of righteousness maram aduna aikoi achumba dharma chenba punsi madugi lambi aduda aikoi chatpasi mathau tai masi aikoi kanna ngamnanaba honagadabani aikoi gi ithauni. We can live for the Lord effectively maram aduna aikoi ishor gi damakta su mapung phana
ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯅꯤ. The power of the word of God in our life. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯂꯩ? An insightful psalm that reflects the power of God's word. Psalmda ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯏꯕꯤꯕ ꯑꯃ ꯂꯩ. Psalm number 19. ꯃꯁꯤꯗ ꯀꯔꯝꯍꯥꯏꯅ ꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ it converts the soul. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ convert tawai haibani, hongdokpi haibani. It makes wise the simple. Yamna haisingdaba kayasu singhalle haibani isorgi wahaina. It rejoices the heart. Thamoisu harau halli. It enlightens the eye. Aikoigi mit. Thamoigi oiba, nungi oiba mit adusu mahakna nganhan bire. Uhan bire, khanglam daba, uram daba kayasu, khanghan bire, uhan bire haibani. Isorgi wahai asina. Asuki matik isorgi wahai ase. Ekoi gipunsida pangal laina thabak taubangami. The word of God isorgi wahai ase. It has to be implanted in our hearts. Maramaduna aikoina parthana galoina na nizagadaba thigadaba se. Honagadaba se karino. Ishorgi wahai ase aikoigi thamoida implant taunanaba lainanaba aikoi honabatai. Aduga aikoigi thamoida ishorgi wahai asisu ishorna thambirabani. It has to be internalized. Masi aikoina khara memorize tauraga by heart kara puraga khang bakhakta natadana nungda aikoigi thamoi nungda chetna thaba aikoigi thamoi da chetna laihanba aduga masi aikoina aikoigi thamoi da thabak tauhanbasi yam darkar oye. It has to impact us deeply. Masina aikoigi punsida yamna chauna impact tauraga aikoi madugi matung inna hingbase Ishorgi aningba apamani. Madugi damakta ishorna mahaki wahai se pibibani. Madugi ishorgi wahai adu aikoigi thamoi da mahakna thabikhrabani, thambikhrabani. Madu aikoigi nungda hinghalaga, madu aikoigi thamoi nungda thamraga chena, madu ningsinglaga, maduna thabak tauraklaga aikoigi punsida chauna ahongba laihanba aduga angakpo aina ishorgi wahai asina aikoibu pangbibasi masi ishorna pamba aduga aikoi gidamakta su darkar oiba aduni. Actually now sing aikoi da hangba yaba questions se important questions we must ask ourselves. Kari aikoi hangani masida. How do we regard God's word? Ishorgi wahai se aikoi na karmaina regard tawi. Mi kharadi ishorgi wahai asi usit thawai daba Karishu oina udaba khandaba kaya lay. Aduga Ishorgi wahai asi thausadaba pasu paningdaba tasu taningdaba kaya lay. Aikoi karmaina tawi. Ishorgi wahai si ubakanda aikoi kari phawi thamoida. Ishorgi wahai si taba matamda aikoi karmaina tai. Ishorgi wahai da uriba sing asi aikoi karmaina lausilli karmaina aikoi masi respond tawi. Masi ekoi check taugadabani, yengadabani. How do we regard God's word? Asukki matik chaurba, asukki matik mamal yamlaba, ishorgi khudol mahaki sastra asi ekoi da pibi matamsida, ekoi karmaina regard tawi, mun khantaba mathau tabani chilenau sing. How do we respond to God's glorious promises? Ishorna ekoi gidamakta mahaki wahayda asukki matik yamlaba wasaksing ekoi gidamakta thambire pibire. Masi ekoi karmaina respond tawi. Do we take them seriously? Ekoi na yamna luna khanthari bra. Natraga thosada bra. Natraga isorgi promises sing isorgi wasaksing ase egi punsida
mapung phasunu oisunu haina ekoi hotnaribra natraga karisu khangdana thausadana ekoi leiribra haibasi yamna khanthaningai darkar oibani aduna puning thaugat chaningba adudi karino ishor gi wahai ase ekoina yamna luna tausi ishor gi wahai ase ekoina phajana respond tausi ishor gi wahai ase phajana tasi ishor gi wahai ase ekoi thiraga hena khangnana ba ekoi hotna basi ekoi gi thauni maduda maru oibadi ishor gi wahai se taba matamda khanglaba matamda ishor gi wahai se paraba matamda ekoi gi thamoi nungda heart asida ekoina lotuna thamgadabani ishor gi wahai se ekoi gi thamoida pik thana lotuna thambada ka oibani masi ekoi gi chauraba challenge ni ichile nausing ngasi ekoi ishor gi wahai kayamuk pagre ishor gi wahai kaya kaya parabasu ekoina kari su thamoida thamdabadi madudi kari su kana balaite mi kaya kaya na bible ase ei anirak pablo ere ahumlak pablo ere tararak pablo ere even kun thrarak pablo khare haina phongdok pa chauthok chaba kaya su lai kayarak palabasu kayarak tarabasu nangi thamoida ishor gi wahai do lotuna thamla bra haibki wahang sina hena maru oi aduna ishor gi wahai ase ekoi gi thamoida lotuna thambasi yam na darkar oi chilenau sing aduga aroibada to pray that our lives would reflect that we are partakers of the divine nature ishor mahaki nature adu ekoi saruk yarabani haibase ningsinglaga maduna ekoi gi punsida uthokpa ngamba ekoi gi ngangba sakpa ekoi na tawriba lamchat aduga khudingmak punsigi oiba asida ishor gi nature adu uthokpa ngamnanaba ekoi hotnagadabani madu oiba tarabadi ekoi tasengnamak ishor gi divine nature adubu saruk yakhraba ishor gi macha singni ishor gi mi singni haibadu khangma ngamgani minasu uba phangani aduga ishor gi wahai ase ekoi gi thamoida chetna lona thamba matamda maduna ekoi gi punsida ahongba kaya purakani ishor gi wahai takraba khuding maki matakta hena hena ishorna mapal naidraba bor adu pina bibo oisinu ishor da haijasi wa angthoi seng thoiraba ekoi punamaki nungsi biba matam khibikta loina biba ipa ishor na puthagatli shor nahaki nungsibagi mapana ngasi nahaki wahai se ekoi taminaba phangduna phukning thaugatminaba su phangzare pai shor nahaki wahai ase matam khara khaktangi taraga kauthokpa nataduna nahaki wahai pamina khraba tamina khraba khuding mak ase ekoi gi thamoi nungda chetna lotsen bangam nanaba pangal pinabiyo adugi apamba wakhal adu ekoi da hapiyo maduna ekoi gi punsida chauna ahongba leihan bibo oisinu loina nai pai shor ngasi nahaki wahai da pathok khraba gumna ekoi thaja khraba sing ase ishor nahaki nature adubu saruk yakhraba mising aduni maramaduna ishor nahaki nature ki matungina thaujal haiba nungsi haiba ingthaba tapthaba santi gi damakta lepa aduga afaba achumba chatpa tongpa ngamnanaba shor na nei koi bu pangkal pinabiyo ai koi bu bor pibiyo by shor ai koi gi punsi asida nahak ki nature asibu reflect tawba ngamba nacha ai koi gi punsi oihan biyo haiduna tolaba nacha ai hakna ai koi khuding maki damakta patana tawzari thawai gi khatang oidaduna hakchangi awat pasu shor na hakna pinabiyo chana thakna wa darkar oiba khuding maki damakta pinabiyo laifam
tumpham aduga atopa darkar iba khudingmak nahakna loina ui khangi Ishor nahakna ikoibu thaujalbiduna awat pa pinabiyo aduga Ishor nahaki santi nahaki ingthaba nahaki thaujal aduna matam khibikta aikoibu loina biyu harau nungaiba punsi ingthaba punsi mapung phaba punsi oihanbiyu haiduna tolaba na chai hakna khudingmak sigidamakta harau jabaga loinana Prabhu Jisu Krista ki mingda nijari amen Shona bor pi boy shinu thank you